कांगपोकपीदगी चुरचानपुर फावबा चुरचानपुरदगी अमुक मोरे फावबा मोरेदगी अमुक साइखुल फावबा साइखुलदगी अमुक कांगपोकपी फावना लंबी सेममगा चुरचानपुरदा जुम कई मई थारागा नोइना लान हौरगा प्री प्लान तौरगा लान तारकपा मितेदा लंदारकपा इलीगल इमिग्रेंट्स बर्मादगी लाकपा कुकी सिंगदुगा पुल्लगा हानादगी मणिपुरदा लेरंबा कुकी सिंग अपुनबा ओइरगा मणिपुर थुगाइदगी होनरगा मैतेदा लांदारकपा अदु मतमदुगा हानादगी लेरंबा कुकी सिंगना इलीगल इमिग्रेंट्स बर्मारोंदै लाकपा कुकी सिंगदुगी मायोक्ता करगी लेप्त्रिबनो हुजिक नोइन अचुंबा सारगा यागदा लान नोइन हाना हौरकपनी कुकीदी इलीगल इमिग्रेंट्स गाक्तने परे तोरका चिंगथोकपा नुपी सो मुका रेप तोरा मुका इमा मेरा पाइबिसिन मुका पीथोगा रेप तोहल मुका हाथोकपा अदुगा गैस सिलेंडर गसो पुनसलगा मै थागा पोखाहनबगुंबा आंगांग मचा सो मुका गाड़ी मंग मै थारा हाथोकबगुंबा मंगा कक्थरागा फेंसिंग गुंबा मंगा थंबगुंबा यामना तमथीबा सानसु चजदबा लिचत कुंबा चजबा सिमा तांगसिदा अखोय नत्रगदे अखोय सुजिकती कनासु कीद्रबने जो अखोय लाखपो मेम सिरांग लान थेंगे खालीबने अखोय ngमगनि लान अखोय लानदे अखोय राम लेतमने अखोय लान माइ थिंगे अखोय खुद लेते वखनसु खंदे अखोय लान ngमगनि अखोय ngसी पाउ नुपी रेप तौदे सिरान तुरान थबक तौदे अदुन अखोय करीसु अखोय ngन किनिंगाय लेते अदुन खंगदौबने अखोय सिमी रेप तौरबा मीने अखोय से मी क्या रेप तौरबा अखोय हाथोगा अखोय गी पोर क्या हुरांग खमोइना दिनु खितां खंगदौबने अदुगा नोने ते अखोय बुदुम तौबा लाकनी को लान हे होबदेगे अखोय कुकिने कापे हालेन करीनो बादो अखोय नुय जाम हालेगे नोने अखोयने क्या रक नुने टेक तौबा लागे नोने टेक तौबा सुम लागा अखोयना हेक्टर डिफेंस तौरगा खितां कापदा नोने दुम सावरनी नोने फुरो सदुम नोकदौबा नोने हालास अखोय दुम नोकदौबा रेप तौर सदुम ओसने दुम लेगे दो मानबा अखोय ngनसु अखोय सु मीने मी अखोय सु मीने अखोय कुकिसी करीने साइनसु तमथिने खलाबो नोइना नोने खुरमा लाइदो करी लाइनोबा लान लालमदादे मंगोल ओयो चा मीबु हाबा चलगल मंगोल ओयो करी नोबा नोगिदुपो पानी मोम चैनल से येंबिरिबा मयाम पुनमकु इकाय खुमनजरी ngasi amuka myang yofamda wafam khara thamjage na video ma pura lae hui kuki angawa khara video da social media da video khara thagalakpa oi moi hui hinje pakhum gotang pijage adubu channel se yengbiriba ichinaw myam punamangna wahai wata sogiba kya yawraga su पारी मोम चैनल की माइकैदगी ngapiu haina mayang mafamda request tawjari adubu kuki dadi hai kuki dadi thina ngangani kuki na toba atopa lupki chinau singna taba nungaitaba leiraga su ngapiu haina channel ki maigedi request tawjari adudi video se yang minarasi Mr. Biren Chief Minister hairiba Chief Biren do akhoi asup kure leiminarakpa kuki chinau bunuina refugee immigrants adumai haidana noina koi tan dana ira hobo mamang social media ri ate de noina lo ko ubira abne koi khangmane ale ko khangmam da bane ba birin hebnu pa sidi khalo nang nang chief minister purus nang kaidro nang se mandop le kai gi youth club president gi damak se fit oida nang na chief minister ga tore chi manipur pare dana hoji manipur relation ma mangi dana Chief Minister na sup hauna lady su karino ba nang kyam to bangam ge ba jek aramba ga form to dana kuki bu har ke na to ko tan nang na jek nang khang ge badi nang Chief Minister ogra kari ogra koi kuki ji he na kala khan nang yima hoi nan he irang hobri de koi tang warame ko nupi ngang nu na khare to bi re alo kha thok pi re aduga Chief Minister hairiba biling gumu la de koi haswa loi tap tam na furuga hap tam ko fura to ko do na do mami do ada noi mite su kitang khalo khak singo biren na government pura phaude khoi manipur se loi ne bse noi ta sing nen hai biri ne ta no hingphum phungwani lem na amata tharoi manipur thugai na ba ngasi bhaba mi poktri nupi su poktri nepa su poktri kuki noi gumba amana noi gumba pik liba mahik noi gumana manipur thugai gani hai bse oi thok traba warini manipur thugai na ba tholak pa mioi khudimak lem na tharoi hing na phungwani mangak kathala hat kani manipur thugai na ba nupi nipa amata thoktri leisu leite leisu leira oi aduga CM Biren gi wai ni to khoro kuki nipa nang hana kuki hui nipa nang hana noi kuki gi maram da hana phajana thigo lanje kanana haura ibano bse asi hana phajana khango ai khoi gi CM Biren da haije kadabadi kuki nupi nipa singchina CM Biren bu
machine thina to cha hangoi na ngangi base kuki ni pini passing sigi mathak FR to bidri sena kari gino akhoi metei na so samai na to base ya gadra akhoi metei na di yam na nungai jati aba CM biren se akhoi metei gi di mapi mapa ne yam thak wang na thammi bane aba aduga moina usi thoi na ngangi base akhoi na se pokhai dore CM biren na tasana dra su ubi dra su akhoi di taba yam na ware kuki nu pini passing sina mathibong thaksan makhangde thakta bakhangde usi thoi dana CM biren na ngangi base yekna bana usi thoi da base akhoi micham mitei ama oina akhoi tabada yamna ngamjadre mogi mathakta FR tobdri sina kari ginu CM biren si wafam si matang hangjage manipur lan si gi matang de CM biren thabak mayam ama su tawri tawdi am su haijaro adu waraga su kuki ni pini passing sina ngangning mangang tawning tawri base akhoi mitei na di tawba yagadra ba akhoi mitei na kuki no sitlakta base akhoi mitei na di yamna khangba taba ware aba aduna moi mathakta video sina aige video sina phangnaba taragadi moi kuki singi mathakta FR tobiu haina request tawjari channel sibu yengbiriba ichinaw mayam punamaki mafamda request tawjari channel siga aina wahai wata soigiba taraga so mayam na ngakpiu haina adugo kuki singna pre plan se asuki matik sanaraga maitai dal landarakpani manipur thugaina bo honarakpasiga maitai da hana landarakpani aba moina kangpopi dagi churchanpur phaunaba churchanpur dagi more phawhalle more dagi cycle phawhalle cycle dagi amukamu kangpopi phawhalle asumai na moi lambi ka se sillaga pre plan tawraga churchanpur da maitai gi jum kaya mai thadoga maitai nupi macha kyam ot panai ba tawraga tang ahum dagi megi tang ahum da moi na hana irang tawna lan hau kharaga asom dagi Burma rom dai lakpa kuki singa punjal laga maitai da landarak paniaba aduga hujing moi na achumba saraga social media da amana muk thokngang hekta achumba oi ja gadraba kuki minnai kuki illegal immigrants budi illegal immigrants haidadi kuki dadi thina ngangi gagi aduki matik thina nganga dani abada manipur da noibu changja phampi na maitai na noibu nathibong pija dana noigi nayum na kai leita bado leija sanu waina maitai na nungsina leihanbi bani aba noise mai hik oirakani na da akhoi di khalu daba maitai gi pukchen phaba maitai gi chamja bai se akhoi minungsi chaw bai se akhoi maitai sina ne kuki minai noibu ne thamam bani aba adubo hojikti noina Burma dagi lakpa kuki ga apun boy na punjal laga Manipur da hana dagi leiramba kuki singa pul laga Manipur thugai na gi honaraga maitai da landaraga di maitai na khak tumina leiroi Manipur thugai na bang ngasi jo phauda nupi nipa amata poktri aduga pok su poi Manipur thugai na ba tholapa nupi nipa amata hingna lemna tharoi maitai masana leiriga gi Manipur thugai na gi tholakpa nupi nipa amata hingna tharoi hebase kawganu ado kuki noigumba mahik sidi ko mahik sidi maitai ekhoina ne mahik haiba mahik se yamna atukatcha hangoina noise mahik gum khalaga noise suru nei khaina loisan ngane ambasa noi khango hojikta noina media khudingi thoga achomba sarang nganga achomba oidori banate kuki hui noi daina haidori base hui na ngawraga khongbado adumaina khonga hekta chomba sadori banate hui kuki nipa noina media da tho ngangi ba kuki hui nipa hui nupi noi hana khallu noina lanje hana haurakpara kanana hana haurakpano jum hana mai thare mi kanana hana hatkhi piba angang singda kanana hana hatkhi abdo noi hana khangu aduga ekhoigi ima maira paibi singda karamba mama no masabu mai pau haina hailan pham chalaga lan phan cholabadi mai pau haidaba noina hulaluya en tori bodo akhoi kesum haide mai gi lining palakano kuki hui noi da haiga da bawari di noina hotnaning ba hotnau adubu maitai dagi noina kaidoina ngammoi habase noi khangu maitai di I tongali maitai gi lining lamchat tongali maitai gi sajatli chat tongali pukchen chawba minungsi chawba marin khaba thauna lingjen maitai gi thauna lingjen se kuki minai noi gi napa napu nabudo haktak ta sune maitai kai noi bado aduna hoi noi napa napu nabudo jo masak khangdramina kana do noina hangudori base adubu noi maitai gi history se kai no amta yengo maitai gi pu wari thigalo hojikta noina lanse noina hawwe hawduaga hojikta noina lanse noina kaisum khangda bai type ta media thoga nganga yaroi nowa lawde kuki Manipur thugaina ba tholapa kuki amata lemna tharoi Manipur thugaina ba tholapa miwai amata lemna tharoi hingna hat laga phum hingna hatringa da hing phum maga loisan ngani abase kawganu
channel sibu yengbiriba mayam punamapu amuka swana khuramjari ngasi gidi loisanjarage channel siga wahi wata soikiba kya yauraga so yengbiriba khwai ma'am punamakna ngapi waina channel gi magedi request tawjari aduga aroibada haijagadabadi akhoi gi manipur gi CM biren mingoina panjabada CM biren nge famna haijagadabadi akhoi maitaina yamna nungsina pabung biren haina akhoi CM biren bo thak yamna wangna thammi CM biren na manipur gi lansi matangda thabak mayam ma tawramba yai ado tawdi su hairoi adubu kuki singna usit thoidana CM biren na ngangai base CM biren na taba ngamaga su maitai masa ama oina akhoi na taba ngamdare aduna CM biren na kari khalibano asi mata haibiu aduna CM biren yona ba asi video se ba mata di share to CM biren na kuki gi mathakta kari action loge khalibano kuki na suk jamna angang na phange ahan na phange mioi khudimang na CM biren na machin thina ngangi base akhoi maitai na di ngang ba yagadra ba ado akhoi di taba yamna ware CM biren na phaba phataba akhoi gi di CM ne akhoi gi di pabung ne akhoi na yam nungsi na thak wang na thami bane ba adubu si thoidana yekna ba singna kuki singna CM da thi na machin thi na ngangi bise CM na magi moigi mathakta action karigi lobidri bano moigi mathakta FIR karigi tobidri bano asi amok tang di CM na se agi video se phangba taraga di amok tang kuki singi mathakta kari action lawdori bana se amuta khanbi waina CM gi mafam da request tawjari loisanjarage ibuto pakhang mana yai phare kanglai pakna yai phare improve izati na yai phare